Manipurda hojik thokliba wathok lanthoksing external aggression ni haiba mayek senglakle. Moredagi commando na fakiba Myanmar machasingi manungda PDF ki commander ani yauramle. Manipurda hojik thokliba hana sunaba tangdu laita daba thokdoksing ase external aggression ni haibagi mayek laraba khudamsing mathang thorakle. Police commando singna ngahan morege morning market ki akoibada chathagiba combing operation da fakiba Myanmar machasingi manungda Laibak aduda lan hobada yauba Special Defense Force PDF ki commander ani yauramle. Thajaba yaba mafamdagi phangba pauna hai PDF ki commander ani adude Tamu Ward number 3 Sandako Saigang region dage Thet ye chahi nifuga mapan apokpagi ming Utham yi amasong Tamu Township Jiatan Ward number 5 Saigang region dage Win naing chahi yangkay mga apokpagi ming Let potun ne Thet ye All Burma Student Democratic Front ki lusing bani aduga win naing na PAKA PICA gi yamna maruoy ba lusing ba maneng pawasin hai PDF ki maruoy ba commander ani ase Myanmar government na fana na bakoitan tanari baneng makoy ani si Myanmar government ki mayokta nong may kapada na tanang Manipur gi moreda tangdulay tahan da ba masong nong may kapto na may taysingi yung may tabada maruoy na siya na ba miyoy sing ne Moregi SDPO Singtham Anand Kumar embus tawduna hat kharbetungda nga ayuk angan badagi hauna Police Commando gi kangbusing na Moregi morning market ki akoibada combing operation chathabada kuki masani fugamari detain tawraga thamkhe makoibu makata na verify tawbada kuntraga ni thoide Myanmar macha oiramkhe detain tawduna thamliba makoi kuntraga ni thoi adugi manungda tarade ngahan helicopter na Imphal da purakhraba ne Makoy video conferencing ki kuthang da ngarang court puthok tungda judicial custody da remand tawkhre pawasina makata na hai moreda gi Imphal tam na purakiba Myanmar ge kuki macha tara adugi manungda ani de PDF ki commander ni haibado ngarang numidang wairam police na masakhang bangamkhre makoy na India gi ngamkhai manungda lansilaglaga maitai sing hat pa masung yum kai kaya marum mai thaba na chingbagi thokdokta Chennai haibage Likun fangbang amkhibana maram oiraduna makoy ani makata na machin hangnana ba tokhaiba case ama lokhalak pa yai pawasigi matungin na de makoy ani asigi mathakte NIA na arms ki makada tokhaiba FIR oina lokhat angadra ibadusu laingak na khanare maragasi ngarang su Manipur Police Commando gi kangbuna moregi manak nakpada laiba khul marida combing operation chathakre ayuk angan badagi hauna chathakiba combing operation aduna konsin kiba mafam sing adude di Molnom 5 Viles Laikod Tonglang Viles amasong Saijang Viles ne Special Commando gi SP Thoksom Krishna Tombi na lusing ba IRB Special Commando gi apun batim mamana chathakiba combing operation adudang gari gypsy ama Myanmar gi Kenbo bike yauna tongan ba makhal gi gari macha mapan Motorola gi wireless set ahom bulletproof jacket mari bom sabada sizinaba tongan ba masak mathum kaya marum suphagat pangamkhe Pawasin hai Police Commando singna ngarang chathagiba operation aduda khulai paiba kadar ama fauba phaba ngamkhide operation aduda Police Commando singna koisin ba yadaba mafamda makhoi khara nanthoktu na sian khiba ukhe adumakpo makhoi tamna nongmai kapada misam miyam sokani haiduna khut thakidabadagi asokapan amata yaukidabani haire